Tronglaobida IAD etik chetaduna chahi nauriba angang ani hatkiba amadi apokpi mamabuna tamchina asokpa nanghankiba thaudok aduda Chennabani haiba miyoi ama National Investigation Agency NIA na Phare hairi pau asina hai faraba miyoi adugi mamingde espalal thadoni mahak Churachandpur Police Station Faraba matung Bisnupur Police Station da sinaraklaga Fogokcho Ikai Police Station FIR ma lodge tawkibane case asi NIA na investigation chathariba oibana miyoi adu NIA na amuk fakibane chahi asigi April 3 ta Tronglaobi awang lekai da thokiba thodok aduga mari lenina ahanba oina Moirang Police Station na case ama register tawkibane adum oina ma case adu hokiba April 18 da NIA na Paikraba matungda BNS amadi atay mari lainaba X singi makada investigation chatharakpagi saruk am oina espalal thado pakibane accused adu special court NIA Imphal da putoklaba matung numit 10 police custody da remand pikre case aduga mari lainana hauchik makata na thizin humjin bagi thabak chathari amade Chennaba khudimak fagatnaba hotnari hairi